Houkhiba shenba chahi ahumgi oina donor na North East Spatial Infrastructure Development Scheme Nesids ki Makhada Paikhatkadaba project marifut taragi manungda Manipur gi apunba shenpham Crore chahumga nifum Lakh yangkai mapan gi project tarahumdoi Yaore ngasi chathaki Lok Sabha mifamda hanglakpa wahang ama aiba oina paukum piriduna Development of Northeastern Region gi Union Minister of State Dr. Sukanta Majumdar na hai shenba chahi kumja lising aniga kunmathoi kunithoi lising aniga kulumdoi kunmari amadi chatliba shenba chahi lising aniga kunmari kunmanga faubada Nesids ki makhada lupa crore lising ahunga Chamriga tara tare changna North East State singda Paikhatkadaba project marifut tara ayamba pikre masida Manipur gi oina lupa crore chahunga nimfumapan Lakh yangkai mapan changna Paikhatkadaba project tarahumdoi Yauri project tarahumdoi asigi manungda road project marigi lupa crore marifut tara taruk Lakh tarahumdoi amasung lupa crore chani gi yangkai humdoi Lakh nimfutaruk changna Paikhatkadaba atopa infrastructure singi project mapan Yauri Nesids ki makhada ayaba pikraba project sing asi North East ki tongan ba state lengak singna paikhatlaga central government ki mari leinaba authority amadi donor amasung North East council na yengsilaga laiba project singni masiga mari leinana donor ministry na North East ki state nipanda field technical support unit lingkhatpa hokre hairiba unit sing asina project implementing agencies singa chang naina wari sanagani loinana donor ki sakti portal da database semduna project sing adugi update thamgani hairi Nesids ki scheme asida component ani yauri makoi sing adudi Nesids roads amasung Nesids other than road infrastructure haibasini North East ki state pumnamag Nesids ki makhada chatnaba yaba normative allocation ki thakta sanction tongnaba ayaba pi haina Union Minister of State Dr. Sukanta Majumdarna pakum aduda palli